Hello everyone, mayang ngasigai video se nahan aina icanupagi school da parents meeting chaluba numit kini ado school la chatpanina video di yamna lawraktre numit che thaba khara chillebako angangi birthday cake amasu sagadaba leyabako aduduna ayukta aina cake ki sponsor kase semdoga kram ko che hana tawthoe kram ko che tawthomaga di horen finalizing tawbodo khara jangane na khalagani yabako asmaina kram ko che tawbo loiraga thanamaga angangi school gi ptm jawba chale akoina chali sisu ichanupaga aiga tongaga aigi dipana thorga scooty da sum challe ko helmet che upta bajade akoina leiri se helmet che uptraga di sigi fine chawri aduduna maning da tongwa misu helmet che tongaga chatta bajade adura akoi school se jawraga di se manang school da akoi gari parking scooty bike parking to bhamdo aduga mu gari ka se park toromaga school da hak chamure school da video di amna lawraktre ptm loira thokla ga ko marak anak pada shopping complex ma chama leyaba ko aduga su chattaba kuire nungsa su haigalabini chatpa thokpa se khara nungaire chalu si jengu saina chalaga di complex se dukan sing se hangboi hangdaboi tawna leirame mafam duga adu birthday su chatkadaba leibanina gi macha amasu leiru si jengu saina gi macha ama leiraga thoklae mafam duga phangba kachori se amna hawreba ko aduna kachori su amom leiraga akhoi charaga jumda halae akhoi ken se jawna phajai ko jawna phajai ado mafam se ingna chingna phajaba ido oyaba ko aduna aina video si de su machen mache khaga sum hapchalle ado jum jawraga mo akhoi ha potharaga chak charaga potharaga ko asagi cake to finalizing se tawdoini ai khanau si su yamna ruwaite lok thongi orasu video se sum voice over se pisalle khanau se avoid to biwagi khon se ado finalizing tawre finalizing tawbo si su kai ra cake se thim cake ni aduduna angang dugi cake se spiderman gi cake sabiro wai haiba ko aduduna spiderman gi cake ni na cream du red color khatang add tawsalle aduga red color sina finalizing se tawre aduga aina cake sari se maya phajade haibiro fountain da tawraga spiderman gi babit ka se hapchalle adu angang dugi babit su aina siga sumaina isalaga semi fountain oire aduga spiderman aba khaksu thechalle ko aduga final cake si final look se sumaina semure maya phajade comments da haibiro maya aigi channel asi ga thagachari video sing se nuaraga di please like share subscribe to biramu mathang damu anoba video mu puraga lakchage maya asigidi aina sakiba cake se asumaina tawraga semaga pi he asigidi tangasi loisi jarage maya bye thank you